Voice of MEITEI PANGAL MITYENG tabiriba pumnamakpu taramna okjari hauzik faubagi maru oiba pausing miyamda pijari. Numit Kharani asida nong lepa laytana Tabana maram Oiraga Manipur gi tampaklam Ayamba Echaogee Awaba Mayoknare. Numit Kharani asida nong lepa laytana Tabana maram Oiraga Manipur gi tampaklam Ayamba Echaogee Awaba Mayoknare. Handak Numit Kharani asida nong lepa laytana Tabana maram Oiraga Manipur gi tampakta cheliba turel Ayamba ising imay wang khalapana maram Oiraga lamda ising ichaw thoktuna yum kaya thumba yawnare hairi. Iril turel Thawal turel Imphal turel gi ising gi imay lepa laytana wang khalapana maram oiduna mi paiba kuktri yum gi pot chay sing safagadaba mafam yengduna hondok palepnadri hairi. Ichaw asidagi checksing na laibina Basri kay Sam Mega Chandra Singh Honorable MLA Wangkim AC na sumiyam da appeal torakdi. Section laibiyo ising si nong ising sina dam su thadarakwa Thawan dam si adunan yam koi sidi yam kana wangkhalabina Turel ising gi imay na yam na wang khalapa ni painingay uerpa maram na alhas nola na mahayudin gi maikay digi sumiyam da section waral thamak. Hawjing magso asayog tagi hawjing pawda kung ani gi manungda irep tainti mga gitang di heli sing henba lepde दारुल मरकज की